Rasulullah sallallahu alaihi wasallam na haibirami dharma khudingmakki akhannaba haunasa amadi magun amamam lei. Islam gi akhannaba haunasa amadi magundi ikaiba khangbani. Phajaba lamchat punnamakki makokti ikaiba khangbani. Ikaiba khangba haiba asina miyoibabu phattaba wa haibadagi thingi, phattaba thabak tawbadagi thingi. Miyoibabu jiba panba sa amagumna tauningba khudingmak tawhanbagi mahutta lamchatki ngamkhai amadi thami. Masina miyoibabu ningthihalli amasung thak wanghalli. Ikaiba khangba haiba asi leitrabadi miyoibagi lamchatki ngamkhai leiraroi amasung achum aran thidana yaba yadaba yengdana tauningba khudingmak tawgani. Masibuni hadista hairiba asi. Maram asina ikaiba hariba gun asina isabu leitengbiyu amasung isagi lamchatpu mapung phanbiyu.